ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯉꯣꯜ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯅ ꯃꯆꯥ ꯃꯔꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯏꯕꯦꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯁ꯭ꯌꯥꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯉꯥꯟꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯇꯝꯐꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯑꯃꯃꯝ ꯂꯤꯡꯗꯨꯅ ꯉꯝꯅꯕ ꯍꯤꯡꯅꯔꯤ꯫ ꯏꯕꯦꯆꯥꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯦꯂꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯈꯦꯂꯦꯟ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕ, ꯁꯦꯜ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯄꯪꯂꯝꯃꯤ꯫ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯤꯔꯛ ꯅꯥꯔꯛ ꯈꯔ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯏꯃꯨꯡ ꯑꯗꯨ ꯆꯂꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯈꯦꯂꯦꯟꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯏꯕꯦꯆꯥꯅ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯉꯥꯟꯕꯤꯗ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯆꯒꯦ꯫ ꯑꯐꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯏꯃꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯊꯥꯖꯩ." "ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯐꯕ ꯋꯥꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣই ꯀꯔꯤꯅꯣ ꯇꯥꯟꯅꯔꯒ ꯌꯥꯏꯗꯅ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯝꯕꯤ ꯊꯣꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯂꯝꯕꯤꯁꯤꯅ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯆꯠꯅꯤꯡꯉꯁꯨ ꯆꯠꯇꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯑꯐꯕ, ꯂꯣꯏꯅꯕ ꯌꯥꯕ ꯃꯤꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯏꯄꯥꯝꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯇꯝꯕꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ." "ꯍꯩ, ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯦ, ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨꯀꯣ꯫ ꯅꯣꯏꯅ ꯑꯥꯗ ꯅꯄꯥꯝꯗ ꯂꯩꯅꯤꯡꯉꯤ ꯍꯥꯏꯔꯒꯅꯅꯦ, ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯂꯩꯌꯨ꯫ ꯑꯩ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯅꯄꯥꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ." "ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯋꯥꯀꯥꯏ ꯑꯃ ꯌꯥꯎꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯄꯥꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯨꯕꯩ ꯋꯥ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯥꯗꯨꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗ ꯂꯩꯔꯤꯕꯗꯣ ꯑꯥꯗ ꯂꯩꯔꯕꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯍꯣ ꯍꯥ ꯑꯃ ꯍꯥꯏꯔꯛꯄꯗ, ꯑꯊꯨ ꯑꯀꯥꯏ ꯑꯃ ꯂꯥꯛꯄꯗ ꯀꯅꯥ ꯆꯪꯕꯤꯔꯛꯇꯧꯔꯤꯒꯦ? ꯑꯥꯗ ꯏꯄꯥꯝꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ, ꯏꯆꯟꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯆꯦꯟꯁꯤꯟꯕꯤꯔꯛꯇꯅ ꯍꯧꯍꯧ ꯇꯧꯗꯣꯔꯤꯕ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯧ ꯑꯣꯏꯔꯛꯂꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯃꯌꯥꯝ ꯑꯁꯤꯒ ꯍꯔꯥꯎ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯅꯪꯅꯗ ꯃꯌꯥꯝꯒ ꯄꯨꯅꯤꯡꯗꯕꯒꯤ, ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯅꯤꯡꯕꯒꯤ ꯑꯃꯁꯨ ꯀꯧꯅꯗꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯃꯈꯥꯔꯣꯝꯒꯤ ꯃꯧꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯅꯪꯅ ꯃꯈꯣꯏꯗ ꯐꯖꯅ ꯀꯧꯉꯥꯡ ꯇꯧꯗꯕꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦꯗꯅ꯫ ꯍꯣꯏꯗꯤ ꯏꯃꯥꯗꯧꯅ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝꯒ ꯒꯥ ꯋꯥꯁꯤꯟꯅꯗꯨꯅ ꯂꯥꯒꯥ ꯇꯧꯕꯗꯣ ꯄꯥꯝꯖꯗꯕ, ꯂꯥꯡꯒ ꯂꯩꯕꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯊꯕꯛꯀꯤ ꯃꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯝ ꯐꯪꯕꯗꯀꯃꯥꯏꯅ ꯊꯕꯛ ꯁꯨꯅꯤ, ꯀꯃꯥꯏꯅ ꯁꯦꯜ ꯇꯥꯅꯤ ꯈꯜꯂꯒ ꯂꯩꯔꯦ꯫ ꯊꯕꯛ ꯍꯥꯏꯕꯁꯤ ꯁꯨꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯪꯅ ꯊꯕꯛ ꯐꯅꯌꯥꯝ ꯐꯔꯒꯅꯦ, ꯁꯦꯜ ꯚꯥꯔꯤꯅ ꯄꯥꯏꯔꯒ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕ ꯑꯃꯇ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯏꯊꯟꯇ ꯂꯩꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯑꯩꯒꯤ ꯆꯤꯔꯛꯂꯒ ꯂꯩꯃꯤꯟꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯧꯔꯤꯕ꯫ ꯑꯗꯣ ꯑꯩꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯃꯥꯏ ꯆꯥꯟꯅꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯈꯣꯏ ꯃꯌꯥꯝꯒ ꯑꯣꯟꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯇꯣꯝꯇ ꯇꯣꯉꯥꯟ ꯇꯥꯔꯒ ꯂꯩꯖꯒꯦꯗꯅ ꯂꯩꯔꯤꯕꯁꯤꯅꯤ, ꯂꯩꯁꯨ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯅꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯨꯝꯊꯪꯅꯕꯒ ꯇꯤꯟꯅ ꯌꯥꯗ ꯇꯥꯕ ꯀꯣ, ꯑꯗꯨꯅꯅꯤ ꯇꯤꯟꯅ ꯌꯥꯗ꯭ꯔꯤꯗꯣ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒꯁꯨ ꯐꯖꯅ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯏꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯍꯥꯏꯒꯦꯔꯥ, ꯏꯆꯥꯅꯨꯄꯤ ꯂꯥꯛꯂꯒ ꯍꯥꯏꯒꯦꯔꯥ, ꯑꯩꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯤꯗꯨ ꯉꯥꯡꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯄꯣꯛꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯒ ꯏꯕꯦꯆꯥ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯍꯧꯏ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯈꯦꯂꯦꯟꯅ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯕꯦꯆꯥꯅ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯑꯗꯨꯒ
ꯉꯁꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨ ꯇꯥꯇꯣꯟ, ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯁꯤꯗ ꯂꯩꯕꯕꯨꯗꯤ ꯏꯄꯥꯝꯗ ꯂꯩꯕꯅꯤ ꯍꯦꯟꯅ ꯐꯅꯤꯀꯣ꯫ ꯅꯪꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯄꯥ ꯅꯇꯣꯝꯇꯅꯤ, ꯑꯥꯗꯗꯤ ꯏꯄꯥ ꯑꯅꯤꯅꯤ ꯂꯩꯔꯤꯗꯣ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯤꯔꯛꯂꯕ ꯃꯇꯝꯗ ꯏꯄꯥ ꯑꯅꯤꯗꯨꯒ ꯇꯥꯟꯅꯗꯅ ꯇꯧꯃꯤꯟꯅꯕ ꯌꯥꯏꯗꯅ꯫ ꯅꯪꯕꯨ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯏꯃꯥꯗ ꯍꯧꯗꯣꯛꯀꯅꯤꯗꯩꯅꯤ꯫ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯅꯣꯏꯒꯤ ꯅꯃꯥꯁꯤꯅꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯌꯥꯔꯛꯄ ꯌꯥꯎꯈ꯭ꯔꯕ? ꯌꯥꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯗꯤ ꯃꯕꯨꯛꯁꯤꯗꯅꯦ ꯐꯠꯇꯅ ꯈꯜꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏ꯫ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯃꯥꯅ ꯌꯥꯗꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯂꯩꯅꯤꯡꯕ ꯃꯥ ꯂꯩꯍꯧꯁꯅꯤ, ꯂꯩꯅꯤꯡꯗꯕ ꯑꯩꯈꯣꯏꯅꯦ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯃꯥ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯉꯝꯕꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯥ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯍꯥꯏꯅꯔꯣꯏꯅꯤ꯫ ꯅꯪ ꯂꯩꯀꯥꯏ ꯌꯥꯝ ꯀꯤꯕ꯭ꯔꯥ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯥꯝ ꯀꯤꯕꯒꯤ ꯋꯥꯔꯕ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯣꯏꯅ ꯂꯩꯃꯤꯟꯅꯍꯧꯔꯒꯦꯔꯣ? ꯑꯩ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯔꯒ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦ꯫ ꯇꯞꯇ ꯈꯨꯕꯣꯡꯗ ꯑꯩ ꯏꯆꯦꯒ ꯇꯧꯔꯒ ꯏꯃꯥꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯒꯦ, ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯁꯥꯎꯔꯅꯨꯕꯀꯣ꯫ ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯔꯕꯗꯤ ꯐꯩꯗꯅ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯁꯤꯡ ꯀꯥꯔꯛꯀꯦ ꯇꯧꯏ꯫ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯆꯥꯊꯣꯛ, ꯊꯦꯡꯉꯦꯁꯦ꯫ ꯍꯣꯏ, ꯁꯠ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯌꯥꯅꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯇꯝꯅꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯜꯂꯛꯄꯒꯤ ꯋꯥꯅ ꯋꯥꯕꯅꯤ, ꯈꯣꯏꯗꯧꯁꯤ ꯁꯧꯒꯠꯂꯤꯗ ꯁꯩꯇꯩꯗꯤ ꯍꯥꯏꯅ ꯉꯥꯟꯕꯤꯅ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯕꯒ ꯈꯦꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯍꯜꯂꯛꯄ ꯉꯁꯥꯏꯗꯤ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯧꯗꯣꯔꯛꯇꯣꯏ ꯋꯥꯗꯣ ꯏꯃꯥ ꯈꯪꯂꯦ꯫ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯍꯣꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯃꯛꯇꯤ ꯍꯩꯖꯗꯦꯗ ꯏꯃꯥ꯫ ꯃꯤ ꯑꯃꯈꯛꯇ ꯂꯩꯕꯒꯤ ꯃꯍꯨꯠꯇꯨꯗ, ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯕꯒ ꯃꯤ ꯑꯃꯈꯛ ꯂꯩꯕꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯣꯏꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯕꯅꯦꯕ ꯏꯃꯥ꯫ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯅꯦ, ꯑꯄꯨꯟꯕꯅ ꯄꯥꯡꯒꯜ ꯑꯣꯏꯅꯕ, ꯌꯨꯝꯊꯪꯅꯕ ꯌꯦꯠ ꯑꯣꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯈꯔ ꯀꯧꯅ ꯉꯥꯎꯅꯗꯨꯅ ꯇꯧꯋꯣ꯫ ꯑꯃꯁꯨ ꯑꯃꯠꯇ ꯀꯧꯅꯕ ꯂꯣꯏꯅꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯅꯇꯣꯝꯇ ꯑꯗꯨꯝ ꯇꯥꯕ ꯇꯥꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝ ꯆꯠꯈꯤꯗꯣꯔꯦ꯫ ꯅꯥꯀꯜ ꯑꯃꯗ ꯆꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ, ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯌꯣꯟꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯌꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯅꯈꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯅꯅꯦ ꯅꯅꯤꯡ ꯇꯧꯕꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯌꯣꯟꯊꯣꯛꯎꯗꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯀꯥꯏꯗꯒꯤ? ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎꯁꯤꯗꯁꯨ ꯌꯥꯝ ꯂꯩꯅꯤꯡꯉꯤꯁꯤꯕꯨ ꯏꯃꯥꯅ? ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗꯨꯗꯤ ꯂꯝꯕꯤ ꯊꯣꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯅꯤ꯫ ꯑꯊꯨ ꯑꯀꯥꯏ ꯍꯣꯍꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯗꯨ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯏꯃꯥ꯫ ꯅꯪ ꯌꯥꯝꯅ ꯂꯩꯅꯤꯡꯂꯒꯅꯅꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯂꯩꯈ꯭ꯔꯣ꯫ ꯏꯃꯥꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎꯗꯒꯤ ꯍꯧꯔꯛꯄꯅꯤꯅꯅꯦ ꯁꯤꯔꯁꯨ ꯁꯤꯗ ꯁꯨꯝ ꯁꯤꯖꯍꯧꯔꯒꯦ꯫ ꯏꯃꯥꯒꯤ ꯇꯥꯟ ꯆꯥꯗꯅ ꯃꯔꯩ ꯌꯦꯠꯄꯤꯗꯣ ꯇꯧꯔꯨꯅꯨ ꯇꯥꯟꯖꯥꯁꯤꯗ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ, ꯈꯔ ꯊꯨꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯩꯔꯨꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯦꯂꯦꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯃꯅꯦꯝꯄꯣꯛꯇ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯏꯁꯧ ꯂꯥꯡꯍꯧꯏ꯫ ꯑꯙꯥ ꯃꯣꯔꯥ ꯁꯨꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯍꯦꯜꯂꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯖꯅꯤꯡꯕꯁꯦ꯫ ꯅꯨꯄꯤ ꯃꯄꯥꯝꯗꯨꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯄꯨꯊꯣꯛꯅꯗꯅ ꯑꯁꯨꯛ ꯌꯥꯝ ꯅꯤꯡꯖꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯋꯥꯒꯗꯧꯕ ꯃꯐꯝꯗꯅ ꯋꯥꯗ꯭ꯔꯦ, ꯋꯥꯔꯣꯏꯗꯕ ꯃꯐꯝꯗꯅ ꯋꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯉꯥꯟꯕꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯐꯝꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯉꯥꯟꯕꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯂꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯕꯤ ꯂꯩꯀꯥꯏꯗꯨꯗ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦꯛ ꯄꯥꯎ ꯇꯝꯖꯩ꯫ ꯉꯁꯤꯁꯨ ꯃꯃꯥꯅ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯂꯥꯛꯂꯤꯕꯗꯨ ꯂꯣꯏꯕꯤꯅꯁꯨ ꯈꯪꯂꯗꯨꯅ ꯃꯃꯥꯕꯨ ꯍꯔꯥꯎ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯆꯥ ꯊꯛꯃꯤꯟꯅꯩ꯫ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯏꯃꯥ? ꯃꯥꯏꯊꯣꯡ ꯑꯗꯨꯛ ꯁꯨꯛꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯕꯦꯝꯃ, ꯏꯃꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯁꯨꯛꯇꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦ, ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦ꯫ ꯍꯣꯏꯕ, ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣꯕ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯗꯦ, ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯅꯤꯌꯦ꯫ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ
ꯌꯣꯟꯊꯣꯛꯂꯒ ꯅꯨꯄꯤ ꯃꯄꯥꯝꯗꯅꯦ ꯂꯝ ꯂꯩꯔꯒ ꯂꯩꯔꯨꯗꯧꯔꯤꯗꯤꯌꯦ ꯏꯁ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ ꯂꯩꯅꯤꯡꯂꯒ ꯃꯈꯣꯏꯅ ꯊꯣꯛꯄ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯏꯪꯈꯣꯜ ꯂꯩꯔꯒ ꯂꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯂꯒ ꯑꯥꯗ ꯂꯝ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯣꯏꯗ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯃꯅꯥꯗ ꯍꯥꯞꯇꯦꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯌꯣꯟꯅꯤ ꯍꯥꯏꯔꯤꯅꯦ ꯏꯃꯥ ꯏꯪꯈꯣꯜ ꯌꯣꯟꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯌꯣꯟꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯪꯌꯣꯟꯗ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦꯌꯦ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯑꯌꯥꯕ ꯑꯃꯁꯨ ꯆꯪꯏ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯌꯦꯡꯗꯣ ꯅꯪ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯑꯣ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯀꯦꯅꯦ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯤ ꯇꯤꯟꯅꯕꯤ ꯌꯥꯗꯕꯤ ꯃꯤ ꯀꯅꯥꯝ ꯄꯨꯟꯕ ꯌꯥꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯗꯨꯗ ꯈꯣꯡꯒ ꯁꯨꯛꯊꯥꯡ ꯊꯥꯡꯖꯤꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯌꯦꯡꯗꯤ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯅꯆꯤꯟꯅꯨꯄꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯂꯥꯛꯑꯣ ꯅꯨꯄꯤꯗꯨꯅ ꯍꯦ ꯍꯥ ꯊꯣꯡꯂꯒ ꯀꯥ ꯍꯦꯟꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯏꯃꯥ ꯇꯧꯒꯦ ꯍꯣꯏ ꯍꯌꯦꯡꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯋꯥꯏꯗ ꯑꯩ ꯂꯥꯛꯑꯒꯦ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯒꯦꯀꯣ ꯑꯩ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯉꯥꯟꯕꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯁꯨ ꯉꯟꯇꯥ ꯀꯩꯊꯦꯜ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯪꯒꯣꯜꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯕꯤꯅ ꯆꯥꯛ ꯇꯣꯛꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯝꯃꯤꯁꯤꯕꯣ ꯀꯦꯂꯦꯟꯅ ꯏꯆꯦ ꯍꯣꯏ ꯆꯥꯛ ꯇꯣꯛꯏ ꯏꯆꯦꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩꯁꯨ ꯂꯩꯔꯛ ꯃꯆꯤꯟꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯏꯕꯅꯤ ꯑꯩ ꯂꯣꯏꯕꯤ ꯂꯥꯛꯄ ꯎꯕꯗ ꯏꯕꯦꯆꯥꯗꯤ ꯇꯧꯖ ꯁꯥꯔꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯩꯊꯣꯛꯂꯒ ꯐꯝꯈ꯭ꯔꯦ ꯉꯥꯟꯕꯤꯅ ꯆꯪꯉꯧ ꯂꯥꯎꯅꯦ ꯐꯝꯁꯤ ꯂꯥꯎꯁꯤꯗ ꯂꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯦꯂꯦꯟ ꯏꯆꯦꯅ ꯄꯥꯎ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯥꯗꯗꯤ ꯏꯕꯦꯆꯥꯒꯤ ꯃꯧꯄꯥ ꯑꯅꯤ ꯂꯩꯔꯤ ꯀꯩꯅꯣꯝꯃ ꯑꯊꯨ ꯑꯀꯥꯏ ꯍꯣ ꯍꯥꯏꯔꯛꯄꯗ ꯃꯧꯄꯥ ꯑꯅꯤꯗꯨꯅ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯕ ꯌꯥꯏ ꯁꯤꯗꯗꯤ ꯅꯨꯄꯥ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ ꯅꯪ ꯈꯛꯇꯒꯤ ꯈꯟꯒꯅꯨꯅꯦ ꯈꯦꯂꯦꯟ ꯅꯣꯏ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯁꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯏꯃꯥ ꯃꯗꯨꯝ ꯊꯝꯂꯝꯃꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯗ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯅꯤ ꯍꯌꯦꯡ ꯏꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯈꯤꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯄꯤꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯍꯤꯡꯉꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯂꯝꯕꯤ ꯊꯣꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯅꯤꯡꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯒꯗꯕ ꯌꯥꯏꯐꯒꯗꯕ ꯃꯐꯝꯗ ꯈꯛ ꯂꯩꯅꯤꯡꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯀꯣꯏꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯃꯇꯝ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯏꯃꯥꯅ ꯏꯆꯦꯅ ꯃꯥꯡꯖꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯅ ꯅꯣꯡ ꯅꯤꯅꯤ ꯁꯣꯜꯍꯧꯕꯗꯣ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯏꯆꯦ ꯀꯣꯏꯗꯧꯅ ꯏꯪꯈꯣꯜ ꯅꯨꯡ ꯌꯨꯝ ꯄꯔꯦꯡ ꯇꯥꯃꯤꯟꯅꯗꯅ ꯑꯃꯒ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯈꯜꯂꯝꯃꯣꯏ ꯈꯦꯂꯦꯟ ꯋꯥꯔꯤꯁꯤ ꯅꯪꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯏꯆꯦ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯅꯤꯡꯉꯣꯜ ꯃꯆꯥꯒꯤ ꯌꯨꯝꯐꯝ ꯃꯄꯥꯝꯗ ꯂꯩꯇꯦꯗꯅ ꯏꯕꯦꯆꯥꯒꯤ ꯃꯧꯄꯥ ꯑꯅꯤꯃꯛ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥ ꯂꯣꯏꯅ ꯂꯩꯅꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯦꯟꯅꯔꯤꯉꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯧꯔꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯈꯤꯇꯪ ꯁꯣꯏꯔꯛꯄ ꯈꯤꯇꯪ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯆꯩꯕꯤ ꯉꯥꯡꯕꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯏꯄꯥꯝꯗ ꯑꯗꯨꯝ ꯊꯝꯂꯦꯅ ꯈꯜꯂꯁꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯥꯞꯅ ꯂꯩꯅꯔꯤꯕ ꯃꯈꯩ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯕꯅꯤꯀꯣ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯆꯥꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯅꯝꯃꯒꯤ ꯋꯥꯐꯝꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ ꯑꯩꯈꯣꯏꯅ ꯏꯄꯥꯝꯗ ꯌꯨꯝ ꯍꯣꯡꯂꯒ ꯂꯩꯒꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯂꯝꯗꯨꯗ ꯑꯔꯦꯝꯕꯗ ꯂꯦꯝꯆꯥ ꯆꯥꯔꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯕꯗꯣ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯤꯕꯥꯒꯤ ꯂꯝꯗꯨꯗ ꯑꯩꯅ ꯁꯦꯜꯁꯤ ꯀꯤꯐꯥꯎ ꯇꯤꯡꯗ ꯂꯩꯔꯨꯔꯕꯗꯤ ꯃꯁꯥꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯦꯝꯅ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯏꯕꯦꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ
Ima layingidi yum si layko. Haying ima laytra matung nakoy na laying mafamda layko. Masibo kaya yamna kairage. Afaba thabakti aikoy su thinthaba pamtre. Matam na ringai sasat pamthogi ninglabado. Hoi layega laykro. Ado ingkhol saruk asidi ima layi phau yonthokpadi yaroi. Matik liba kanano thoro. Inamagi ingkhol saruk yonge haba nati. Iwagi ingkhol saruk yonge haba. Masi namana adi am thingi dubu kari hak layge. Karigi khelen khaki saruk no. Aigi saruk yauri. Nangisu napamdagi ningolgi ingkhol saruk hairakpadugumnane aigisu ingkhol saruk haidaba yaroi. Asuk yamna saw ingkhol asibu noi natomtagi oirage siro. Inamagi ingkhol sarukti nupa mayumda haibiruro. Napamda laklaga ingkhol saruk ka tangbiranu. Imase aikoina thakliba. Aduna aikoigine loina phangpham thoi. Noisu noigi napamduda noigi namado kanamtan thaktabro. Ha noida ningolgi ingkhol saruk piraklidudi. Asumni besaga loibigana kolkana wangkhatnarakpaduda mamai be manganbina themjili. Yare isasu imongsu ai amatta taningtre. Migi mamangda yamna phajaba thabaklo ingkholgidamak masingmo ba khana yesibo. Noi ikaidrasu ai ikaine. Moita to yare mungda sangbiro. Soise tawal thum yaroi to migakta. Asiyairam laga ibesa imungde sangki. Magi khodombida umro leiba mapuroiba khelenso magi nupina kauri haiduna prap matung inaduna sangki. Matam khara hausengkhre ingkhol yonba yondabadugi matangda masimo pa anido sukau kaunaramde nganbi suwa ngangkhidre magi thokpa dumak tumina leizare punna leizai haibagi wani makoi mugi miyuisingdo amata phajana kauna ngangna tawramde nongma numit amakhakni khalen thabak sakhi ibesa su maningi pukrida phisuba sakhi nganbina sak tokpagi ngek pothado leiringai magi hek pokminnaba mopanupa yaimadu masegi manakta laklamni haima yaima Itha thazadana laklibra sango phamsilo aisi isieda aruba wama haigi laksabni kari wano hayune yumda kari dongan daba thongdok thoklabagi hireise adugumba nungai daba thongdok amtadi thokpunateda sum isieda nanaw na hangat chaningba wafam ma leib adugi laksabni kari wafam no koidana dumang hayune haina mateng pangba ngamgada boirabadi hekta pangna dawni ataigi nati deise Pabungna thambiramba ingkhol sarukado aduki matik zawkre nanaw oina ingkhol adugi saruk mari thokpagi ahum lawrabasu saruk amadi nokwana isegi mafamda sinaba pami wafam sigi aina laklibasi hai madu tawgunu ko nangidi nasanupa ngakta mari makhoigi saruk oina tambi isegi su aigi puroibuna thamlambe ingkhol saruk ase law sangam amagi sangi aduga isanupa sumatomtani Adum lemna pana ko naine pabungna thamlami khodo nangi tumo oiro yaima madu yade che isegi saruk khasik torabasu tamdabe yade aina masanu pani haiduna ima pabungna khoigi damak thamlamba tuk saw khobin khol saruk khadubu ai tomtagi karam oigani isesu ima pabungi masani isegi su ingkhol saruk pangbagi hak layise ai su sawraba ingkhol saruk layri ni nangwa khangdi ise Isian ingkhol saruk aduda posai thanaba tawgira natragana sel oina lawraga yonthokkeram tawbiro yonthokki harabadi aina dumak lawjagi se khelenga loibi ka kauraga tanabiro ise ayam chalagi hoi salasa onia ai isani ga tanarakhige asumna nge hak wari sanaraba matu mapanupa yaimadu mayumda mu hankhirami nganbi amadi yaimana ngasai sanaribu wari adu Yena kharomdagi ibesa na lona tarami. Hauzikta da ibesa nokfe tawna murum soli. Oh, ingkhol saruk asok mamasuk phanglidana. Handaki matang sida aikhoi sel payo haiba leida. Numit adogi numidang tumlamdai matamni khelensu tumna bahaiduna magi phamunga tu hipthare. Mamangduda ibesa na sumna hairami. Ngasaidi imagi manangnupa mama yaimado na ampi. Imagi ingkhol saruk khra pini haibra kainom hairambani yamphai kaino dugi wadade imagi mapamdagi pirakpa ningolgi ingkhol saruk aduna isi oirusano kaino nangna haiduba adu bekta yabra imagi mapamdagi piraktoiba sarukto yamna sawkhraba mafam mahamana ingkhol saruk ado posai thanagera yonthokera ma tawnaba hairakpan nangna imada hairaga ingkhol sarukto yonthoknaba taw adudagi phanglakpa selduna yum phajaba sawnab Isegi saruk khra khaidradi egoise mina kinum khalani nupi nangwa pabungna thambiramba law sangam amagi ingkhol sisu iseda ache ampopisi yade
ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯁꯨ ꯏꯆꯦꯒꯤ ꯃꯆꯦꯠ ꯑꯃ ꯈꯥꯏꯁꯤ ꯅꯪꯕꯨ ꯃꯌꯥꯝꯅ ꯃꯧ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅꯈꯤꯕꯗꯣ ꯄꯥꯝꯕ꯭ꯔꯣ? ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯁꯅꯨ, ꯇꯜꯂꯒ ꯇꯣꯛꯆꯈꯤꯁꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅ ꯍꯌꯦꯡꯗꯣ ꯏꯃꯥꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯣ. ꯐꯖꯅ ꯊꯦꯝꯕꯗ ꯊꯣꯛꯇ꯭ꯔꯕ ꯙꯞ ꯅꯨꯡ ꯈꯔ ꯇꯧꯕ ꯇꯥꯔꯦ. ꯑꯩꯗꯤ ꯅꯣꯏ ꯅꯃꯥꯁꯦ ꯀꯌꯥ ꯍꯩꯅꯗꯦꯅꯤ. ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯃꯨꯔꯅꯤ. ꯑꯗꯨꯒ ꯃꯆꯥꯅꯤꯁꯦ ꯈꯠꯅꯍꯟꯗꯣꯏꯕ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯥ ꯂꯩꯔꯤꯉꯩꯕꯨꯗꯤ ꯈꯔ ꯐꯔꯦ. ꯏꯃꯥꯁꯦ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯅꯣꯏꯒꯤ ꯅꯆꯦ ꯅꯤꯡꯒꯣꯜ ꯌꯨꯝꯒꯥꯏꯕꯤꯗꯨꯒꯅꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯔꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯇꯥꯅꯤꯡꯗꯦꯗꯤ ꯏꯕꯦꯁꯥ, ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯤ. ꯀꯥꯏꯗꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯅꯪ ꯅꯨꯡꯁꯤꯅ ꯅꯤꯡꯖꯔꯤꯕ ꯅꯆꯦꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯕꯤꯔꯛꯈ꯭ꯔꯒꯦ? ꯍꯥ? ꯅꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯅ ꯎꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ? ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯒꯤ ꯅꯃꯥꯗꯨ ꯊꯣꯛꯍꯜꯂꯤꯕ. ꯑꯩꯗꯤ ꯍꯥꯏꯕꯤꯔꯨꯔꯤꯁꯤನಿ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥꯗ ꯙꯞ ꯅꯨꯡ ꯈꯔ ꯇꯧꯔꯒ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯅꯕ ꯇꯧ ꯍꯥꯏꯁꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯄ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯂꯩꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯌꯣꯟꯊꯣꯛꯈꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯂꯒ ꯑꯩꯒꯤ ꯏꯄꯥꯝꯗ ꯂꯩꯈꯤꯅꯤꯅ ꯍꯥꯏꯒꯗꯕꯅꯤ. ꯃꯁꯤ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯍꯥꯏꯁꯤꯅꯤ. ꯑꯁ ꯅꯨꯄꯤ, ꯉꯁꯤꯗꯤ ꯇꯜꯂꯦꯕ ꯌꯥꯝ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟ ꯃꯊꯥ ꯁꯥꯅ ꯇꯨꯝꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯈꯦꯂꯦꯟꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯈꯔ ꯃꯥꯃꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯌꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯕ ꯁꯥꯎꯔꯁꯤꯕ. ꯍꯩ ꯃꯗꯨꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨꯀꯣ. ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝꯁꯨ ꯅꯠꯇꯦ, ꯂꯧꯈꯥꯏ ꯑꯃꯒꯤ ꯇꯪꯈꯥꯏꯃꯨꯛꯇꯅꯤ. ꯃꯗꯨꯒꯤ ꯁꯔꯨꯛꯇꯨꯃꯗꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯆꯦꯗ ꯄꯤꯔꯒ ꯂꯦꯞꯂꯦ. ꯍꯤꯔꯥ, ꯑꯩꯈꯣꯏꯗ ꯋꯥ ꯑꯃ ꯇꯥꯏꯔꯝꯗꯅ ꯏꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯄꯛꯇꯧ ꯇꯧꯕ ꯌꯥꯔꯣꯏꯗ. ꯂꯧꯈꯥꯏ ꯑꯃꯒꯤ ꯇꯪꯈꯥꯏ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯥꯎꯈ꯭ꯔ ꯃꯐꯝꯅꯤ. ꯌꯨꯝꯐꯝ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯕ ꯌꯥꯒꯗꯧ ꯃꯐꯝꯅꯤ. ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯆꯦꯒꯤ ꯈꯥꯏꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯂꯝ ꯃꯆꯦꯠ ꯑꯃꯁꯦ ꯄꯤꯈ꯭ꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤꯡꯗꯦ. ꯅꯆꯦꯒꯤꯅꯦ ꯍꯥꯏꯕꯗ ꯅꯪꯅ ꯈꯨꯄꯥꯛꯃꯨꯛ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯈꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯅꯕꯒ ꯈꯤꯇꯪ ꯇꯧꯕꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯃꯨꯔꯦ. ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯦ. ꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣ? ꯏꯆꯦ ꯂꯨꯄꯥ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯗꯤ ꯏꯃꯥꯅ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯒ? ꯏꯃꯥꯅ ꯏꯆꯦꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯂꯒ ꯏꯆꯦꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯅꯤꯡꯂꯒꯅ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯠꯈ꯭ꯔꯣ. ꯆꯥꯔꯝꯗꯥꯏꯗꯅ ꯑꯩꯒꯤ ꯄꯣꯠ ꯇꯛꯇ ꯆꯥꯏ. ꯋꯥ ꯉꯥꯡꯕꯗꯅ ꯃꯤꯒꯤ ꯉꯥꯡꯏ. ꯀꯅꯥꯅꯕꯨ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯍꯩ, ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯣꯏꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯕ꯭ꯔꯣ? ꯅꯣꯡꯃꯇ ꯏꯃꯥ ꯀꯩꯗꯧꯕ ꯈꯣꯠꯄꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯇꯥꯅꯤꯡꯒꯨꯝ ꯇꯥꯅꯤꯡꯗꯒꯨꯝ ꯇꯧꯔꯕꯅꯤꯅ ꯀꯅꯥꯅ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯇꯝꯅꯤꯡꯗꯧꯔꯤꯒꯦ? ꯍꯥ? ꯅꯁꯥꯅ ꯀꯔꯤ ꯁꯣꯏꯈꯤ ꯍꯥꯏꯕꯗꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯦ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ, ꯏꯃꯥꯒꯤ ꯅꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯍꯦꯛ ꯌꯣꯟꯊꯣꯛꯁꯤ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯀꯅꯤ. ꯏꯃꯥ, ꯃꯨꯟꯅ ꯋꯥꯈꯜ ꯇꯧ. ꯀꯔꯝꯕ ꯌꯣꯟꯕꯅ ꯐꯅꯤꯗꯣ? ꯅꯪꯒꯤꯁꯦ ꯏꯃꯥꯗ ꯀꯤꯍꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ. ꯑꯃꯠꯇ ꯍꯦꯛ ꯌꯣꯟꯕ ꯌꯥꯔꯣꯏ. ꯅꯪ ꯀꯩꯗꯧꯒꯦꯒꯦ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯌꯣꯟꯗ꯭ꯔꯕꯗꯤ ꯏꯃꯥ ꯌꯨꯝꯁꯤ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯍꯧ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅꯁꯤ? ꯅꯆꯥꯅꯨꯄꯥ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯌꯦꯠꯄ ꯄꯤꯔꯤꯗꯣ. ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯔ ꯃꯇꯝꯗ ꯑꯩꯅꯅꯤꯅꯦ ꯅꯪꯒꯤ ꯀꯨ ꯊꯥꯡꯗꯣꯛꯇꯣꯏꯗꯣ. ꯅꯕꯨꯗ ꯌꯥꯝ ꯐꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯤꯔꯐꯥꯎ ꯂꯩ ꯃꯅꯥꯐꯥꯎ ꯀꯠꯄꯤꯅ ꯃꯤ ꯂꯩꯔꯣꯏꯅꯤ. ꯉꯥꯟꯕꯤ ꯍꯟꯗꯛꯇꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯈꯦꯂꯦꯟ, ꯅꯪꯃꯛꯅꯁꯨ ꯏꯃꯥꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯔꯕ? ꯐꯔꯦ, ꯌꯣꯠꯂꯨ. ꯏꯆꯥꯅ ꯌꯣꯟꯅꯤꯡꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯌꯣꯟꯊꯣꯛꯂꯣ. ꯏꯃꯥ, ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ. ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯞꯂꯒ ꯂꯩꯍꯧꯔꯤꯕꯗꯨ ꯈꯦꯂꯦꯟ ꯃꯃꯤꯠ ꯄꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯈꯦꯂꯦꯟ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯇꯩ ꯃꯅꯥꯎꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯎꯊꯣꯛꯄ ꯂꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯦ. ꯏꯕꯦꯆꯥꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯐꯖꯕꯁꯤꯡ ꯂꯩꯊꯣꯛꯂꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯊꯣꯡꯗꯨꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯊꯣꯛꯂꯦ. ꯁꯅꯥ-ꯂꯨꯄꯥ ꯁꯥꯖꯤꯟꯗꯨꯅ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ. ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤ ꯌꯦꯡꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯉꯥꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯆꯥꯗ. ꯏꯕꯦꯝꯃ, ꯅꯈꯨꯠꯇ ꯁꯦꯜ ꯄꯥꯏꯔꯤꯉꯩ ꯏꯁꯨ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗ ꯄꯨꯈꯤꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯦꯞꯁꯤꯜꯍꯧꯅꯦ. ꯁꯅꯥ ꯍꯥꯏꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜ ꯍꯦꯜꯂꯛꯄꯒꯤ ꯁꯔꯨꯛꯇꯅꯤ.
isu nupi ani sina mapung marai phana sarappa duaidadi sana lepkese hekta ngamloidori ima naidrasu aikhoi ne na khangi pariba selda siga sana lepsin bukona dadanani lepsindrisi sel phanadi yam khidaine nang mamna pirakpado kadaidagi yamno mita namsin phau konade yima masagi dawbodo ingkolado aduda tawnari ngai adusu namna saujedana sel ne na ataya topadi sizinaba sunate karamaina loikrino khutta lari ngai tawgadaba thabakto sasat tahuradi pharoidrasya ho sariba thibong singdo atiyadagi thadarakpa natiye sel tingna leiraga sariba sibu koto da ngangnadrasu nasana khangpham thokdro asi hairamlaga phet tawduni imungda sangkhirami ibesa chahi ama hausinkhre hausikti makoi khwaibu pokpibi nganbi leikhidri ma lekhidra matung khelenga ibesa gana makoina leinaribi ingkhol saruk adu yonthoklaga ibesa gi mapamda ningolgi ingkhol saruk adu sel khra hanjilaga leirami maduda ingkhol yonkibagi sel masel loibida makoina siki phau piramti huranba magi mataukum maseda wahim phau hairamdana tumna yum honglakhi makoina anobu aina ibesa gi mapamda leirakpa dwaidadi ibesa gi mopa singna makoi buluna khanbirami adubu matamgi matung inna makoibu tapna mirai bahurakhi nongmu nimit amakhakni ibesa gi masanupi hal sana amadi masanupi atombi naubi makoi anidu makoi gi mama hal siam gi masanupi duga unna sanaduna leirami asumna sanarambadagi makoi angang masel marai yetnaduna khatnaraklammi sana amadi naubi makoi ni sangna siam gi masanupi du yamna nattabi khazikak pubirami angang duna kappagi makol tarakpaduda siam gi nupi rasi prabhapchen thoraktuna sana amadi naubi da sairami karino nuni na sinaw ani sanglaga angang si pubiri sibo masi manaw si pura hingsabi tara na lao ngai tawradana matung manaw agi jahik sokуда noi kaidawgi nghaisi sanana khumi ne chaubi akhoi na hobana tigi abe manana akhoi da nungna thomini angang sina nung masa makhana thomada noi sidi siroidana lawai law thawdagi langnaga noina soida akan masa base saida ko na sakka singduga tu abe mananungna thomada nawbigi mukuta i thoi i phana thokira thoira toi angang ngaktani phasana hainaba yadro ai si imungda leiri ai gonda kawga kok hairakpa yabado nuri na khut pi na ngang si phurabanina angang se o khongoi kapi toi ni pelamani kana phudi yene chaubi aina tapna phubani noina tapna phuragabu sumaina kopkadro tanjaduda mabo ibe mami masu changlaktuna hairami kaidawunaragi haibani mi noibo rasina khumi ho nangi nasunupi kaksan mandiani sina isasde phuramiba angang sina phanalan loirabasu ingona paw tamlapa yai haiba aina du phudo leirabado angang ni kaina kaidam itaw tawi nungsidamna na noisu isau saudana kari angang masasde phurino lam henkreda asi haiduna mi amana sana amadi naubi makoi anigi makokta kaksina hairap hatni somda ibe sana masangamda ngamda saksumda sak thongdu leiringai masanupi animak kapladuna sanglatlammi sana naubiya kahino kaplaga laidi khara haisingwi sana na tammi ima abemaga akoiga puna sanayeba aduda abemana naubigi makutta nungna thombada naubigi makut ithoye aduda aina abemada kitang ilubagi madu wawa kapini aduga ne chawbi thoraga akoidi yapchai aduga bubong me manasu naubi akoini na kaksihatliba bubok na singna kaksihatlirani halima yamna nai aduga ko ne chawbi su akoi sing sabi masani nawai law thawdagi lakpani su hairiba ma moi mayamna akoise luna tawbide aidi akoigi yum asengbodo aduda chatningi adudadi mi loimangna luna tawi aduga nine loibinasu luna tawi chigi nine ani sidi akoi ubada thina tomche aduga akoigi asengbo bubokti akoigi achapot su laibi chigi bubok sidi akoigi achapot su laibidi asapot leirasu nine ani gi masada bijaba loiraga arembado akoida bije ayada chatningi silainingsi sisi kapatose horen pabungdane kemta haiganuko iman bubok kanini sawbigado chaigi asumna ibesa na thiemlabada angangani du kapato khirami ibesa wakal yamna nungairamde ma mapukning yam nungsirei masi oireko ningol gi masaga bibagi masaga khena bai base ningol mapamda ningol masaga yumpham leite haibado kaya da chumleba aina di isili nawni haina yamna luna khanjai adu makoi di
ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯈ꯭ꯔꯕ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅ ꯐꯥꯎ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯍꯨꯠꯇ ꯃꯧꯒꯤ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯇꯧꯈ꯭ꯔꯕꯀꯣ ꯃꯁꯤꯕꯨ ꯃꯕꯣꯛ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥꯔ ꯃꯕꯣꯛ ꯈꯨꯗꯤꯡꯅ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯗꯒꯤ ꯄꯤꯕꯥꯒꯤ ꯃꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯔꯝꯒꯗ꯭ꯔꯥ ꯑꯣ ꯑꯩꯒꯤ ꯏꯅꯦꯄꯣꯛ ꯑꯗꯣ ꯂꯩꯖꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛ ꯃꯥꯅ ꯁꯣꯏꯗꯅ ꯂꯦꯞꯄꯤꯔꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯦꯆꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯏꯕꯦꯆꯥꯅ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟ ꯏꯕꯦꯆꯥꯅ ꯃꯃꯥꯗ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯅꯥꯒ ꯅꯥꯎꯃꯤꯒꯗ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅꯍꯜꯂꯦ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯕꯦꯆꯥ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯦ ꯈꯔꯁꯨ ꯂꯝ ꯍꯦꯜꯂꯤꯗꯣ ꯏꯕꯦꯝꯃꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯔꯤ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒꯤꯁꯨ ꯔꯥꯁꯤꯅ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯤꯕꯅꯤ ꯑꯕꯦꯝꯃꯅ ꯍꯥꯟꯅ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠꯇ ꯅꯨꯡꯅ ꯊꯣꯝꯃꯦ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯑꯍꯜꯗꯤ ꯑꯍꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯑꯃꯁꯨ ꯃꯤꯆꯪ ꯆꯪꯕꯤꯒꯅꯨ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯏꯌꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯗ ꯑꯗꯨꯒ ꯌꯦꯡꯉꯣꯏ ꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯌꯦꯡ ꯂꯨꯗ ꯂꯨꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯃꯗꯨ ꯈꯪꯅ ꯅꯪ ꯍꯩꯁꯤꯡꯅ ꯆꯠ ꯑꯩꯅ ꯏꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯡ ꯂꯩ ꯑꯩꯒꯤ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯅꯤ ꯈꯟꯅ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ ꯑꯩ ꯑꯗꯨꯒ ꯃꯐꯝꯁꯤ ꯂꯥꯛꯂꯒ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯍꯣ ꯍꯥ ꯍꯥꯏꯕꯗꯨꯅ ꯅꯣꯡꯃ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤꯗꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯕꯨꯗꯤ ꯅꯪꯅ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯕ ꯑꯗꯨꯒ ꯃꯧ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯁꯥꯒꯩꯁꯤ ꯂꯥꯛꯂꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯁꯨ ꯃꯄꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯍꯦꯛ ꯂꯩꯔꯨꯕꯗ ꯃꯧ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯅꯤ ꯅꯪꯅꯁꯨ ꯅꯨꯡꯁꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯧꯅ ꯆꯥꯎꯔꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯗꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯌꯥꯔꯦ ꯈꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯍꯜꯂꯛꯄꯤ ꯅꯤꯡꯉꯣꯜꯅꯤꯅ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯤꯡꯉꯣꯜ ꯍꯥꯏꯁꯤꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯧ ꯑꯗꯨꯒ ꯌꯥꯅꯕ ꯂꯣꯏꯅꯕ ꯇꯥꯕꯅꯤꯅꯦ ꯅꯪꯁꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯃꯧ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯅꯦꯝꯄꯣꯛ ꯑꯗꯨ ꯀꯣꯜꯂꯒ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯅꯪꯅ ꯌꯥꯅꯕ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯃꯁꯤꯅꯤꯅꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯌꯨꯝ ꯑꯃꯗ ꯅꯪ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯅ ꯃꯧꯅꯤ ꯌꯨꯝ ꯑꯅꯤꯁꯤꯗ ꯅꯪꯅ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯃꯧ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯠꯀꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯤꯉꯩ ꯃꯧ ꯑꯍꯜ ꯔꯥꯁꯤ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯄꯥꯟꯊꯣꯏ ꯃꯈꯣꯏꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩ ꯆꯠꯂꯣ ꯃꯧ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯆꯩꯁꯨꯗꯨ ꯀꯣꯛ ꯁꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯕꯦꯆꯥ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯤ ꯍꯥꯏꯕ ꯏꯕꯦꯆꯥ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯐꯪꯂꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯉꯥꯡꯗꯦ ꯅꯤꯡꯉꯣꯜꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯨꯕꯗ ꯃꯧ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯈꯪꯕꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯃꯁꯤ ꯏꯕꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯍꯨ 8 ꯈꯥꯔꯦ ꯅꯤꯡꯉꯣꯜꯒꯤ ꯃꯄꯥꯝꯅ ꯅꯤꯡꯉꯣꯜ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯄꯥꯟꯊꯣꯏꯅ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯎꯕꯤꯗꯨ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯅꯥꯎꯕꯤ ꯅꯤꯁꯥ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯒꯦ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯠꯂꯛꯎ ꯊꯛꯅꯕ ꯑꯩ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯤ ꯊꯦꯡꯉꯤ ꯀꯨꯏꯔꯣꯏꯌꯦ ꯅꯤꯁꯥꯁꯦ ꯈꯨꯠ ꯀꯣꯡꯒꯣꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡ ꯀꯟꯕ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯝꯇ ꯀꯠꯂꯛꯎ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯎꯕꯤꯗꯨ ꯍꯨꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯄꯥꯟꯊꯣꯏ ꯁꯧ ꯇꯧꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯑꯉꯥꯡꯅꯤꯅ ꯃꯤꯈꯣꯏ ꯑꯉꯥꯡꯒ ꯃꯥꯟꯅꯗꯦ ꯃꯈꯣꯟ ꯃꯅꯥꯝ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯛ ꯃꯔꯝ ꯊꯤꯔꯤꯕ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯔꯤ ꯀꯣꯟꯁꯤꯟꯅꯗꯅ ꯇꯧꯁꯤꯟꯅꯔꯒ ꯆꯥꯕ ꯆꯪꯉꯛꯇꯣꯏꯁꯦ ꯈꯪꯏ ꯃꯊꯪꯗꯤ ꯈꯨꯠꯇ ꯂꯥꯛꯁꯅꯨ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅ ꯏꯁꯧ ꯂꯥꯡꯗꯨ ꯂꯩꯔꯤꯉꯩ ꯅꯥꯎꯕꯤꯗꯨ ꯑꯃꯨꯛ ꯃꯃꯤꯠ ꯀꯨꯔꯨ ꯑꯣꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯕꯨ ꯀꯧꯏ ꯑꯕꯦꯝꯃ ꯁꯅꯥꯁꯤ ꯂꯥꯛꯑꯣ ꯍꯥꯟꯗꯒꯤ ꯈꯔꯒ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯀꯩꯒꯤ ꯁꯥꯟꯅꯕꯅꯣ ꯃꯈꯣꯟ ꯑꯝꯇ ꯍꯥꯏꯕꯗꯨꯗꯤ ꯍꯔꯥꯎꯔꯧ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯁꯤꯗ ꯀꯩꯒꯤ ꯁꯥꯟꯅꯕ ꯆꯠꯂꯣ ꯅꯌꯨꯝꯗ ꯄꯣꯊꯥꯔꯨꯆꯣ ꯑꯕꯦꯝꯃꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯅꯤ ꯑꯕꯦꯝꯃꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯅ ꯀꯩ ꯑꯉꯥꯡꯅꯣ ꯈꯪꯗꯦ
ꯃꯊꯛꯀꯤ ꯍꯜꯅꯤꯁꯨ ꯈꯪꯗꯦ ꯃꯆꯤꯟ ꯏꯈꯨꯝ ꯏꯈꯨꯝꯃꯗꯅ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯆꯤꯟ ꯑꯁꯤ ꯌꯥꯝ ꯀꯜꯂꯁꯤꯅꯗꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯁꯦ ꯌꯣꯜꯂꯒ ꯆꯥꯕ ꯉꯝꯗꯣꯔꯤ ꯑꯉꯥꯡꯅꯤ ꯅꯦꯆꯥ ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯑꯒ ꯉꯥꯡꯍꯟꯒꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯥꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯒ ꯇꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯄꯥꯟꯊꯣꯏꯅ ꯅꯥꯎꯕꯤꯒꯤ ꯅꯪꯒꯟꯗꯨꯗ ꯃꯈꯨꯠ ꯈꯨꯄꯥꯛꯅ ꯍꯥꯏꯔꯞ ꯊꯥꯔꯨꯏ ꯃꯗꯨꯗꯒꯤ ꯅꯥꯎꯕꯤꯗꯨ ꯀꯞꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯇꯤꯛ ꯃꯄꯥ ꯅꯠꯇꯅ ꯍꯩꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯤ ꯑꯩ ꯃꯃꯥ ꯄꯨꯔꯒ ꯂꯥꯛꯑꯅꯤꯕ ꯈꯪꯅꯤꯡ ꯉꯁꯤꯗꯤ ꯃꯃꯥ ꯄꯨꯔꯛꯀꯦꯔꯥ ꯃꯄꯥ ꯄꯨꯔꯛꯀꯦꯔꯥ ꯍꯦꯛꯇ ꯋꯥ ꯐꯪꯅꯔꯗꯧ ꯍꯥꯏꯅ ꯅꯥꯎꯕꯤꯅ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯆꯥ ꯄꯨꯗꯨꯅ ꯄꯥꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯤ ꯄꯥꯟꯊꯣꯏꯅ ꯐꯤ ꯑꯁꯨꯕꯁꯤꯡꯗꯨ ꯆꯥꯝꯊꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯇꯨ ꯂꯩꯔꯤꯉꯩ ꯏꯕꯦꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯄꯥꯟꯊꯣꯏ ꯅꯪꯅ ꯅꯥꯎꯕꯤꯗ ꯐꯨꯏ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯥ ꯐꯨꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯑꯣꯡ ꯎꯠꯂꯝꯃꯤꯗꯤ ꯇꯝꯗ꯭ꯔꯣ ꯏꯅꯝꯃꯒꯤ ꯅꯆꯥꯅꯨꯄꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯍꯩꯁꯤꯡꯕꯤꯁꯤꯅ ꯑꯉꯥꯡꯁꯤꯅ ꯄꯥꯎ ꯇꯝꯕ ꯇꯝꯗꯕ ꯊꯣꯛꯈꯣ ꯅꯪ ꯐꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯞꯄꯒ ꯂꯥꯛꯏꯁꯦ ꯍꯣꯏ ꯑꯩꯅ ꯐꯨꯔꯨꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯈꯨꯠꯀ ꯁꯤꯡꯂꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯥꯛꯊꯣꯛꯀꯦ ꯅꯪ ꯈꯪꯅꯤ ꯀꯥꯏꯅ ꯇꯧꯔꯝꯃꯤꯗꯨꯗꯤ ꯏꯅꯝꯃꯅ ꯀꯩꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯏꯅꯝꯃ ꯑꯉꯥꯡꯁꯦ ꯈꯔ ꯍꯦꯟꯃꯜꯂꯤ ꯁꯅꯥꯈꯣꯏꯒ ꯃꯥꯟꯅꯗꯤꯌꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯐꯖꯅ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯍꯛꯀꯟꯗ ꯀꯧꯅꯗꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯛꯀꯅꯤ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯒ ꯏꯕꯦꯆꯥꯒꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯇꯤꯜꯂꯤ ꯀꯩꯂꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯅꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯪꯅꯔꯛꯄꯗꯨꯗ ꯄꯥꯟꯊꯣꯏꯅꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯤꯆꯪꯅꯤ ꯍꯥꯏꯅ ꯀꯅꯥꯝꯇ ꯆꯪꯉꯛꯇꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯕꯦꯆꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯌꯥꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯒ ꯄꯤꯕꯥꯒꯤ ꯃꯆꯥꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯑꯩ ꯈꯪꯏ ꯍꯜꯂꯛꯄ ꯅꯤꯡꯉꯣꯜ ꯂꯩꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯅꯤ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤ ꯂꯩꯔꯤ ꯈꯪꯅ ꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯅꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯤ ꯁꯤ ꯌꯥꯝꯅ ꯈꯨꯝꯃꯤ ꯏꯆꯦꯒꯤ ꯋꯥꯗꯨꯗꯤ ꯌꯥꯝ ꯁꯣꯏꯔꯦꯗ ꯄꯥꯟꯊꯣꯏꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯏꯆꯦꯁꯨ ꯇꯥꯔꯝꯃꯤ ꯅꯥꯎꯕꯤꯅ ꯁꯣꯏꯔꯦ ꯈꯪꯅ ꯏꯆꯦꯅ ꯅꯆꯥ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯠꯇꯕ ꯇꯥꯜꯂꯤ ꯀꯩꯒꯤ ꯏꯆꯦꯒꯤ ꯅꯆꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯍꯥꯏꯕ ꯀꯩꯝꯇ ꯁꯣꯛꯄ ꯌꯥꯗꯕ ꯃꯔꯝ ꯆꯥꯗꯅ ꯄꯥꯟꯊꯣꯏꯅ ꯅꯥꯎꯕꯤ ꯐꯨꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯦꯒꯤ ꯃꯤꯆꯪꯗ ꯂꯩꯗꯧꯅꯤ ꯄꯥꯟꯊꯣꯏꯗ ꯉꯥꯡꯈꯤꯖꯒꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯋꯥꯍꯧꯗ ꯉꯥꯏꯍꯥꯛ ꯋꯥ ꯈꯔ ꯉꯥꯡꯅꯔꯒ ꯍꯜꯂꯛꯄꯤ ꯅꯤꯡꯉꯣꯜ ꯃꯆꯥ ꯄꯤꯕ ꯃꯆꯥꯅ ꯉꯥꯡꯅꯕꯒꯤ ꯀꯩ ꯃꯊꯧ ꯑꯁꯣꯏ ꯄꯣꯠꯇꯨꯗꯤ ꯏꯆꯦ ꯑꯩꯈꯣই ꯄꯨꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯆꯦꯒꯤ ꯅꯆꯥꯅꯤꯗ ꯄꯥꯈꯣꯟ ꯑꯝꯇ ꯍꯥꯏꯔꯣꯏꯒꯦ ꯄꯥꯈꯣꯟ ꯍꯥꯏꯕ ꯍꯥꯏꯗꯕꯩ ꯅꯠꯇꯦꯅꯦ ꯏꯆꯥꯅꯤꯁꯦ ꯅꯈꯣꯏꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯍꯟꯅꯤꯡꯕꯩ ꯋꯥꯅꯤ ꯉꯥꯟꯊꯣꯏꯕꯅ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯤꯅ ꯇꯧꯈꯤꯕ ꯀꯩ ꯅꯨꯃꯤꯠ ꯌꯥꯎꯒꯦ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥꯅꯤ ꯈꯟꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯤꯀꯨꯞꯇ ꯈꯔ ꯉꯥꯡꯆꯩꯕꯁꯦ ꯏꯆꯦꯅꯁꯨ ꯌꯥꯝ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯥꯡꯉꯔꯣꯏꯒꯦ ꯆꯩꯔꯣꯏꯒꯦ ꯅꯣꯏꯒꯤ ꯅꯆꯥꯁꯤꯡꯒ ꯑꯩꯒꯤ ꯏꯆꯥꯅꯤꯒ ꯁꯥꯟꯅꯃꯤꯟꯅꯔꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯉꯥꯟ ꯇꯥꯕ ꯑꯉꯥꯡꯅ ꯃꯔꯤ ꯌꯦꯠꯅꯔꯛꯄꯗꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯗ ꯃꯤꯆꯪ ꯆꯪꯕ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯁꯅꯣ ꯑꯩꯈꯣꯏꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯉꯨꯝꯁꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯕꯗꯨ ꯐꯥꯎ ꯅꯣꯏꯒꯤ ꯅꯆꯥꯁꯤꯡꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯍꯟꯕꯗꯣ ꯑꯩ ꯄꯥꯝꯃꯤꯅꯦ ꯑꯁꯨꯝꯅ ꯃꯔꯩ ꯑꯣꯏꯅ ꯃꯊꯪ ꯌꯦꯠꯅꯔꯛꯄꯗꯨꯗ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏ ꯌꯥꯔꯦ ꯑꯉꯥꯡꯅ ꯇꯝꯕ ꯄꯥꯎ ꯑꯃꯒꯤꯗꯃꯛ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯗꯕ ꯇꯥꯔꯦ ꯏꯆꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯃꯒꯤ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯒꯤ ꯆꯠꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯋꯥꯅꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯧꯒꯤ ꯃꯆꯥ ꯂꯩꯕ ꯃꯐꯝꯗ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯔꯩ ꯃꯔꯥ ꯇꯧꯅꯔꯛꯀꯅꯤ ꯑꯗꯨꯒ ꯏꯕꯦꯆꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯥꯎꯕꯤ ꯑꯁꯦ ꯁꯅꯥꯒꯁꯨ ꯃꯥꯟꯅꯗꯦ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯍꯩ ꯌꯥꯝꯅ ꯁꯤꯡꯉꯤ ꯋꯥ ꯉꯥꯡꯕꯗ ꯃꯊꯛꯀꯤ ꯑꯍꯜ ꯃꯈꯥꯒꯤ ꯑꯉꯥꯡ ꯍꯥꯏꯕꯃꯁꯨ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏꯒꯤ ꯃꯤꯆꯪꯁꯨ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯦ ꯅꯆꯤꯟ ꯅꯧꯄꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯏꯃꯨꯡ ꯑꯃꯃꯝ ꯄꯥꯜꯂꯤ ꯃꯇꯨ ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯍꯥꯏꯕꯁꯤꯅ ꯍꯦꯛꯇ ꯂꯨꯝꯕ ꯇꯥꯕꯅꯤ ꯃꯁꯤꯃꯛꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯍꯟꯕ ꯌꯥꯔꯦ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯅꯔꯣ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡꯒꯤ ꯍꯛꯀꯟꯗ ꯈꯠꯅꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ
ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯐꯖꯅ ꯋꯥꯇꯦꯝꯂꯝꯃꯤ꯫ ꯑꯇꯩ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯈꯦꯂꯦꯟ ꯑꯃꯗꯤ ꯏꯕꯦꯆꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯅꯤꯡꯉꯝꯗꯕ ꯂꯤꯁꯤꯡ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯅꯝꯃꯂꯣꯏꯕꯤꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯤꯡꯉꯣꯜ ꯃꯆꯥꯒꯤ ꯌꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯝꯃꯤ꯫